ꯃꯤꯒꯤ ꯂꯝ ꯍꯨꯔꯥꯟꯕ ꯑꯉꯥꯡ ꯅꯨꯕꯤ ꯍꯥꯠꯄ ꯖꯦꯅꯣꯁꯥꯏꯗꯔ ꯏꯖꯔꯦꯂꯤꯁꯤꯡꯅ ꯏꯔꯥꯛ ꯃꯅꯨꯡꯗ ꯂꯩꯕ ꯗꯦꯖꯔꯠ ꯑꯃꯗ ꯃꯈꯣꯏꯒꯤ ꯑꯔꯣꯠꯄ ꯃꯤꯂꯤꯇꯔꯤ ꯕꯦꯖ ꯑꯃ ꯊꯝꯂꯝꯂꯦ ꯍꯥꯏꯔꯤ ꯋꯥꯜ ꯁ꯭ꯇ꯭रीट ꯖꯔꯅꯦꯜꯅ ꯉꯁꯤ ꯄꯤꯔꯛꯈꯤꯕ ꯔꯤꯄꯣꯔꯠ ꯑꯃꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯏꯖꯔꯦꯂꯤ ꯑꯥꯔꯃꯤ ꯕꯦꯖ ꯑꯗꯨ ꯏꯔꯥꯟꯗ ꯑꯦꯇꯦꯛ ꯇꯧꯕꯗ ꯁꯤꯖꯤꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯌꯨꯑꯦꯁꯑꯦꯅꯁꯨ ꯏꯖꯔꯦꯂꯤ ꯕꯦꯖ ꯑꯃ ꯏꯔꯥꯛ ꯃꯅꯨꯡꯗ ꯂꯩ ꯍꯥꯏꯕꯁꯤ ꯍꯥꯟꯅꯗꯒꯤ ꯈꯪꯉꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯏꯔꯥꯛꯀꯤ ꯒꯚꯔꯟꯃꯦꯟꯠꯅ ꯏꯔꯥꯛꯀꯤ ꯁꯣꯚꯔꯦꯟꯇꯤꯗ ꯑꯦꯇꯦꯛ ꯇꯧꯕꯅꯤ ꯍꯥꯏꯅ ꯌꯨꯑꯦꯁꯑꯦꯗ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯈ꯭ꯔꯦ꯫ ꯌꯥꯝꯅ ꯅꯨꯡꯅꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯅ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯐꯨꯑꯦꯜ ꯔꯤꯖꯔꯚ ꯑꯁꯤ ꯁꯨꯞꯅꯒꯤ ꯊꯥ ꯑꯃꯗꯒꯤ ꯍꯦꯟꯅ ꯆꯠꯂꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯑꯁꯤ ꯍꯥꯡꯗꯣꯛꯇꯕ ꯇꯥꯔꯒꯗꯤ ꯋꯥꯔꯜꯗꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯊꯥꯎ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯒꯅꯤ ꯍꯥꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯅꯔꯖꯤ ꯑꯦꯖꯦꯟꯁꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯟꯗꯣꯅꯦꯁꯤꯌꯥ, ꯄꯥꯀꯤꯁꯇꯥꯟ, ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯅꯨꯃꯤꯠ ꯀꯨꯟꯗꯒꯤꯅ ꯀꯨꯟꯊ꯭ꯔꯥꯅꯤ ꯐꯥꯎꯕꯒꯤ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯔꯤꯖꯔꯚ ꯂꯩꯔꯤ꯫ ꯑꯗꯨꯒ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯗ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯗꯕ ꯇꯥꯔꯒꯗꯤ ꯂꯩꯄꯥꯛꯁꯤꯡ ꯑꯁꯤꯗ ꯏꯀꯣꯅꯣꯃꯤꯛ ꯀ꯭ꯔꯥꯏꯁꯤꯁ ꯑꯆꯧꯕ ꯑꯃ ꯊꯣꯔꯛꯄ ꯌꯥꯅ ꯂꯩꯔꯦ ꯍꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯔꯤ꯫ ꯏꯔꯥꯟꯒꯤ ꯅꯦꯚꯤ ꯀꯃꯥꯟꯗꯔ ꯁꯍꯔꯥꯝ ꯏꯔꯥꯅꯤꯅ ꯏꯔꯥꯟꯒꯤ ꯗꯣꯜꯐꯤꯟ ꯕꯣꯝꯕꯔ ꯂꯩ ꯍꯥꯏꯅꯔꯤꯕ ꯑꯗꯨ ꯑꯇꯩ ꯅꯠꯇꯦ ꯏꯔꯥꯟ ꯃꯁꯥꯅ ꯁꯥꯖꯕ ꯂꯥꯏꯠ ꯋꯦꯠ ꯃꯤꯗ ꯒꯦꯠ ꯒꯥꯗꯔ ꯁꯕꯃꯦꯔꯤꯟꯁꯤꯡ ꯑꯁꯤꯅꯤ ꯍꯥꯏꯔꯤ꯫ ꯁꯕꯃꯦꯔꯤꯟ ꯃꯆꯥꯁꯤꯡ ꯑꯁꯤ ꯁꯤ ꯕꯦꯗꯇ ꯃꯇꯝ ꯁꯥꯡꯅ ꯂꯦꯡꯗꯅ ꯂꯩꯕ ꯉꯝꯃꯤ ꯑꯗꯨꯒ ꯍꯣꯁꯇꯥꯏꯜ ꯑꯣꯏꯕ ꯖꯍꯥꯖꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯏꯔꯥꯟꯅ ꯃꯁꯤꯒꯤ ꯃꯈꯜꯒꯤ ꯁꯕꯃꯦꯔꯤꯟꯁꯤꯡ ꯑꯁꯤ ꯗꯤꯄ꯭ꯂꯣꯏ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯔꯥꯟꯕꯨ ꯃꯄꯥꯡꯒꯜ ꯁꯣꯟꯊꯍꯟꯅꯕ ꯍꯧꯔꯨꯕ ꯏꯔꯥꯟ ꯋꯥꯔ ꯑꯁꯤ ꯐ꯭ꯂꯣꯞ ꯆꯠꯄꯗꯒꯤ ꯏꯔꯥꯟꯅ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯈꯤꯗꯨꯅ ꯏꯔꯥꯟꯅ ꯑꯅꯧꯕ ꯗꯤꯃꯥꯟꯗ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯗꯤꯃꯥꯟꯗ ꯑꯗꯨꯗꯤ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯐꯥꯎꯗꯨꯅ ꯄꯨꯔꯤꯕ ꯑꯣꯞꯇꯤꯀꯦꯜ ꯐꯥꯏꯕꯔꯒꯤ ꯏꯟꯇꯔꯅꯦꯠ ꯀꯦꯕꯜ 8 ꯑꯁꯤꯒꯤ ꯐꯤꯖ ꯏꯔꯥꯟꯗ ꯄꯤꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯀꯦꯕꯜꯁꯤꯡ ꯑꯁꯤꯗ ꯖꯥꯃꯔ ꯍꯥꯞꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯔꯁꯤꯌꯥꯅ ꯐꯥꯏꯕꯔ ꯑꯣꯞꯇꯤꯛ ꯗ꯭ꯔꯣꯟꯁ 5,000 ꯄꯤꯅꯕ ꯗꯤꯜ ꯑꯃ ꯏꯔꯥꯟꯒ ꯁꯥꯏꯟ ꯇꯧꯅꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯗꯤꯜ ꯑꯁꯤꯗ ꯏꯔꯥꯟꯅ ꯐꯪꯒꯗꯧꯔꯤꯕ ꯗ꯭ꯔꯣꯟꯁꯤꯡ ꯑꯁꯤ ꯌꯨꯑꯦꯁꯑꯦꯒꯤ ꯅꯦꯚꯦꯜ ꯕꯦꯖ ꯑꯃꯗꯤ ꯃꯤꯗꯜ ꯏꯁꯠꯀꯤ ꯌꯨꯑꯦꯁ ꯃꯤꯂꯤꯇꯔꯤ ꯕꯦꯖꯁꯤꯡꯗ ꯊꯣꯝꯗꯠꯅꯕ ꯌꯥꯝꯅ ꯑꯦꯀ꯭ꯌꯨꯔꯦꯠ ꯑꯣꯏꯕ ꯗ꯭ꯔꯣꯟꯁꯤꯡꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯕꯤꯄꯤ ꯍꯦꯟꯒꯠꯂꯝꯕ ꯌꯥꯏ ꯍꯥꯏꯅꯔꯤ꯫ ꯏꯔꯥꯟꯅ ꯉꯔꯥꯡ ꯀꯥꯞꯊꯈ꯭ꯔꯦ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯈꯤꯕ ꯌꯨꯑꯦꯁꯑꯦꯒꯤ 5th ꯖꯦꯅꯦꯔꯦꯁꯟ ꯁ꯭ꯇꯤꯜꯊ ꯐꯥꯏꯇꯔ ꯖꯦꯠ ꯑꯗꯨ ꯌꯨꯑꯦꯏꯒꯤ ꯑꯜ ꯙꯐ꯭ꯔꯥ ꯑꯦꯌꯔꯄꯣꯔꯠꯇ ꯏꯃꯔꯖꯦꯟꯁꯤ ꯂꯦꯟꯗꯤꯡ ꯇꯧꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯉꯁꯤꯁꯨ ꯑꯇꯣꯞꯄ F-35 ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯑꯃ ꯏꯔꯥꯟꯅ ꯇ꯭ꯔꯦꯛ ꯇꯧꯗꯨꯅ ꯄ꯭ꯔꯣꯖꯦꯛꯇꯥꯏꯜ ꯀꯥꯞꯂꯛꯄꯗꯒꯤ ꯁꯤ ꯑꯣꯐ ꯑꯣꯃꯥꯟ ꯂꯣꯝꯗ ꯄꯥꯏꯒꯦ ꯇꯧꯔꯝꯕ ꯖꯦꯠ ꯑꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯜꯂꯒ ꯑꯜ ꯙꯐ꯭ꯔꯥ ꯑꯦꯌꯔ ꯕꯦꯖꯗ ꯏꯃꯔꯖꯦꯟꯁꯤ ꯂꯦꯟꯗꯤꯡ ꯇꯧꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯖꯦꯠ ꯑꯅꯤꯃꯛꯇ ꯏꯔꯥꯟꯒꯤ ꯃꯤꯁꯥꯏꯜꯅ ꯌꯩꯕꯒꯤ ꯑꯇꯦꯛ ꯑꯀꯥꯏ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯌꯨꯑꯦꯁꯑꯦꯒꯤ ꯁꯦꯟꯀꯣꯝꯅ ꯍꯥꯏꯗꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯍꯪꯅꯔꯤꯕ ꯋꯥꯍꯪ ꯑꯁꯤ ꯏꯔꯥꯟꯅ ꯌꯨꯑꯦꯁꯑꯦꯒꯤ ꯃꯣꯁꯠ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯑꯁꯤ ꯇ꯭ꯔꯦꯛ ꯇꯧꯕ ꯉꯝꯂꯦ ꯍꯥꯏꯕꯁꯤꯃꯗꯤ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯏꯔꯥꯟꯅ F-35 ꯖꯦꯠ ꯇ꯭ꯔꯦꯀꯤꯡ ꯑꯃꯗꯤ ꯀꯥꯞꯊꯕ ꯉꯝꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯍꯥꯟꯕ ꯂꯩꯄꯥꯛ ꯑꯣꯏꯔꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯦꯌꯔꯀ꯭ꯔꯥꯐꯠꯁꯤꯡ ꯑꯁꯤ ꯄꯥꯏꯈꯠꯄ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯋꯥꯔ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯍꯪꯅꯔꯤ꯫ ꯌꯨꯑꯦꯁꯑꯦꯒꯤ ꯑꯉꯥꯡ ꯍꯥꯠꯄ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯑꯁꯤꯗ ꯃꯐꯝ ꯄꯤꯒꯅꯨ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯑꯔꯕ ꯏꯃꯤꯔꯦꯠꯁꯇ ꯏꯔꯥꯟꯅ ꯍꯟꯅ ꯍꯟꯅ ꯋꯥꯔꯅꯤꯡ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯏꯔꯥꯟꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯔꯥꯏꯅ ꯂꯧꯔꯗꯨꯅ ꯌꯨꯑꯦꯏꯅ ꯌꯨꯑꯦꯁꯑꯦ ꯑꯃꯗꯤ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯍꯧꯖꯤꯛꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯔꯥꯟꯒꯤ ꯑꯅꯧꯕ ꯑꯆꯧꯕ ꯑꯦꯇꯦꯛ ꯌꯨꯑꯦꯏꯗ ꯇꯧꯔꯛꯄ ꯌꯥꯅ ꯂꯩꯔꯦ ꯍꯥꯏꯅꯔꯤ꯫ ꯏꯔꯥꯟꯒꯤ ꯑꯅꯧꯕ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯃꯣꯖꯇꯕꯥ ꯃꯁꯥꯃꯛꯅ IRGCꯗ ꯍꯛꯊꯦꯡꯅꯅ ꯌꯨꯑꯦꯁꯑꯦꯒ ꯗꯤꯜ ꯇꯧꯅꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ, ꯌꯨꯑꯦꯁꯑꯦꯒꯤ ꯄꯥꯏꯔꯦꯠꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯁꯦꯝ ꯁꯥꯔꯣ ꯍꯥꯏꯅ ꯀꯃꯥꯟ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ IRGCꯗ ꯑꯅꯧꯕ ꯊꯧꯅꯥ ꯍꯥꯞꯄꯒ ꯂꯣꯏꯅꯅ ꯏꯔꯥꯅꯤꯌꯟ ꯃꯣꯗꯔꯦꯇꯔꯁꯤꯡꯒꯤ ꯃꯋꯥ ꯂꯧꯗꯅꯕ IRGCꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔꯒꯤ ꯋꯥꯐꯝ ꯏꯟꯗꯨꯅ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯀꯠꯂꯕꯁꯨ ꯌꯨꯑꯦꯁ ꯂꯥꯟꯃꯤꯁꯤꯡꯗ ꯐꯨꯜ ꯐꯣꯔꯁꯀ ꯂꯣꯏꯅꯅ ꯑꯦꯇꯦꯛ ꯇꯧꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤꯅꯣ ꯍꯥꯏꯕ ꯈꯪꯖꯤꯜꯂꯛꯇꯕꯒꯨꯝ ꯇꯧꯔꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯌꯨꯑꯦꯁ ꯃꯤꯗꯤꯌꯥꯗ ꯏꯔꯥꯟꯕꯨ ꯃꯤꯂꯤꯇꯔꯤ ꯑꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ, ꯏꯔꯥꯟꯒꯤ ꯑꯦꯌꯔ ꯐꯣꯔꯁ ꯂꯩꯇ꯭ꯔꯦ, ꯅꯦꯚꯤ ꯂꯩꯇ꯭ꯔꯦ, ꯍꯣꯔꯃꯨꯖꯗ ꯌꯨꯑꯦꯁꯑꯦꯒꯤ ꯐꯨꯜ ꯀꯟꯇ꯭ꯔꯣꯜ ꯄꯥꯏꯔꯦ, ꯏꯔꯥꯟꯅ ꯗꯤꯜ ꯇꯧꯅꯁꯤ ꯍꯥꯏꯅ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯛꯏ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯄ꯭रेस ꯕ꯭रीꯐꯤꯡ ꯈꯨꯗꯤꯡꯗ ꯑꯗꯨꯃꯛ ꯍꯥꯏꯕ ꯑꯗꯨꯒ ꯑꯁꯦꯡꯕ ꯐꯤꯜꯗꯗꯤ ꯇ꯭ꯔꯝꯞꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯔꯤꯄ꯭ꯂꯥꯏ ꯑꯗꯨꯃꯛ ꯄꯤꯔꯛꯄ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯃꯆꯤꯟ ꯊꯤꯗꯨꯅ ꯄꯪꯉꯥꯡ ꯉꯥꯡꯕꯅꯤ ꯍꯥꯏꯕꯁꯤ ꯌꯨꯑꯦꯁ ꯁꯤꯇꯤꯖꯟ ꯑꯄꯨꯝꯕꯅ ꯈꯪꯅꯔꯦ꯫ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯅ ꯏꯔꯥꯟꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯦ ꯍꯥꯏꯔꯕꯗꯤ ꯌꯨꯑꯦꯁ ꯂꯥꯟꯃꯤ ꯑꯃ ꯐꯥꯎꯕ ꯏꯔꯥꯟꯗ ꯍꯥꯏꯖꯤꯟꯕ ꯉꯝꯗ꯭ꯔꯤꯕꯅ ꯀꯔꯤꯒꯤꯅꯣ? ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯗ ꯑꯣꯏꯜ ꯇꯦꯡꯀꯔꯁꯤꯡ ꯂꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕꯅ ꯀꯔꯤꯒꯤꯅꯣ? ꯏꯔꯥꯟꯅ ꯗꯤꯜ ꯇꯧꯅꯁꯤ ꯍꯥꯏꯖꯔꯛꯄ ꯑꯣꯏꯔꯕꯗꯤ ꯌꯨꯑꯦꯁꯑꯦꯅ ꯄꯤꯕ ꯄꯣꯏꯟꯠꯁꯤꯡ ꯏꯔꯥꯟꯅ ꯌꯥꯖꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯀꯗꯕ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤꯅꯤ ꯃꯤꯌꯥꯝꯅ ꯍꯪꯅꯔꯤꯕꯁꯤ꯫ ꯌꯨꯑꯦꯁꯑꯦꯗ ꯍꯧꯖꯤꯛ ꯒꯦꯁꯣꯂꯤꯟꯒꯤ ꯄ꯭ꯔꯥꯏꯁ ꯒꯦꯂꯣꯟ ꯑꯃꯗ $6ꯀꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯂꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯄꯥꯛ ꯑꯌꯥꯝꯕꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯑꯣꯏꯜ ꯔꯤꯖꯔꯚꯁꯤꯡ ꯌꯥꯝꯂꯕꯗ ꯊꯥ ꯑꯃꯗꯒꯤ ꯍꯦꯟꯅ ꯆꯠꯂꯔꯣꯏ ꯍꯥꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯅꯔꯖꯤ ꯑꯦꯖꯦꯟꯁꯤꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯅ ꯍꯤꯟꯠ ꯑꯃ
पिरखरे मदुदी दरकार लेतबदा गारी पुदुना पंचत चतनबा ऑफिस काबसिंग यारबदी वर्क फ्रॉम होम तौनबा प्राइम मिनिस्टर ना ngasi इंडिया की मियामदा पाउताक पिबा हौखरे अदुगा इंडिया की ओइना नुमित 15 दगिना 30 मुक्की ऑयल रिजर्व लेरी हाइरी मरम अदुना इंडिया दा अथुबदा ऑयल लॉकडाउन लाकपा याना लेरे प्राइम मिनिस्टर मोदी ना इंडिया की थावगी कुवा लेते मरम अदुना मसी खंगना इंडियन सिटीजन सिंगना अवाबा तारकदोरिबा असी मायोक नरब सेम साबिर हाइना फोंगदोखरे मसीद सुनतना इंडिया की सरकार न पाइबा ऑयल कंपनी सिंगना था अमदा लुपा करोड़ लिसिंग 35 हेन मांगले हाइबगी रिपोर्ट अमसु थोरकली मरम असिना इंडिया मनुंगदा अथुबदा थाव अमदे गैस की ममल हेंगलकलगनी हाइनरी अनोबो पाव अमदा इंडिया की मेजर सिटी सिंगदा पेट्रोल अमदे डीजल की प्राइस ममल हेंगले हाइना लाउथोखरे ग्लोबल एनर्जी क्राइसिस अमल लाकदोरिबा असी साइको प्रेसिडेंट डोनाल्ड ट्रम्प न बार्टोन पीदुना ओइहलकप फिबम अमनी मसीद यामना सोकदोरिबा असी यूरोपियन लेपाक सिंगनी हाइरी यूरोपियन लीडर सिंगना डोनाल्ड ट्रम्प ता ईरान वार्ड सपोर्ट तौदबगी मरम असी मखोइना हॉर्मुज फाउदुना पुरकप थाव असी लेपखिबा तारगदे यूरोपियन सिंगी इकोनॉमी कोलैप्स चटकने हाइबसी मुन्न खंगबदगिनी हाइरी डोनाल्ड ट्रम्प ना ईरान दा पीखिबा अरोइबो ऑफर दा ईरान ना रिजेक्ट तौदुना पिरखिबा रिप्लाई दा ईरान ने याजरब वाफम खरा CNN न्यूज ना असेसमेंट तौदुना मियाम दा फोंगदोरकपदा यौबो वाफम सिंगदी ईरान की एनरिच्ड यूरेनियम असी अतोप थर्ड पार्टी अमदा थंबा अदुगा सीजफेयर नतबिदा लान असी पुमलेप लेपा असिनी लान लेपा हाइबा असिदा ईरान कोनसिलेबा मफम सिंग असी लिबानन गजा अमदी येमेन न चिंगबा मफम सिंग याउरी हाइरी अदुगा USA अमदी इजराइल ना सीजफेयर तौनरबसु मफम सिंग असिदा अटैक चथबन मरम ओइरगा सीजफेयर असी कानदे हाइना ईरान ना USA दा खंगहन खी हाइरी वाफम सिंग असिगी मथकता ईरान ना USA दा रिप्लाई पीबदी यौरखिबो वाफम सिंग खरदी ईरान वार असिदा USA अमदी इजराइल ना ईरान मनुंग दा सोगलिबा मांग तखलिबा सिंग असी हॉर्मुज दगी फीज लौदुना ईरान बो अमुक हन सेमगत ननब खोटनबा अदुगा USA इजराइल ना ईरान दा अमुक हन अटैक तौरोय हाइना इंटरनेशनल प्लेटफॉर्म अमदा वासकबा अदुगा ईरान मखोगी फॉरेन लेपाक सिंग दा फाजिनुना थमलिबा लंथुम सिंग पुमनमक रिलीज तौबा असिसु याउरी हाइरी डोनाल्ड ट्रम्प ना न्यूक्लियर बॉम्ब थाददुना ईरान अपुमबबु तुमहनगनी हाइना धमकी पीरबसु ईरान न कीबन लेते हाइखरे ngasi डोनाल्ड ट्रम्प ना लोट ना बीजिंग चतुना चाइना की प्रीमियर जी जिनपिंग गा उननब सेम सारमले हाइरी मसिदा मियम न चाइना की मनिंग थोंग दा चंगलक्तुना US प्रेसिडेंट बीजिंग यौरकले हाइना डोनाल्ड ट्रम्प नोकनरी जी जिनपिंग की थ्रू दा ईरान बु थेमननबा डोनाल्ड ट्रम्प ना हाइ जगदौरी हाइना सु पाउखर दा फोंगली ngasi USA की कांग्रेसनल हियरिंग अमदा USA की फेडरल ब्यूरो ऑफ प्रिजन की डायरेक्टर खतलिन शवेरडा अकन बवाहंग तौदुना सीनेटर्स लिंसे ग्राहम बेन शासी अमदी जॉन केनेडी ना हौकिबा नवंबर तांग 2019 दा थोकिबा जेफरी एप्स्टीन की मिसी अदु सुसाइड अमरा नत्रगा हाई प्रोफाइल पॉलिटिशियन कना यावबगे हाइना कन्न तखतखरे मदुदा डोनाल्ड ट्रम्प ना जेफरी एप्स्टीन बु हाट प यौरमगनी हाइबगी चिंगनबा अदु मिया मांगदा अमुक हेन मयक लाना उथोरखरे एप्स्टीन की अरोइब लेटर दा डोनाल्ड ट्रम्प की ममिंग याउरे हाइबगी अनोब प्रूफ मीडिया दा थादोक नरकले अनोब पाव अमदा इजराइल अमदी लिबानन बॉर्डर दा सोकनरिबा लान असी हेन पाकथोरकपा याबगी मौंग अमन लौरखरे इजराइल की रिजर्विस्ट सोल्जर अमा हिजबुल्लाह ना ड्रोन सिजन अदुना हाट खरे हाइरी चही निफु तरेट शुरबा इजरायली लानमी अदु पेतातेक्वादगिनी वारेन ऑफिसर अलेक्जेंडर ग्लोबियानोव कवी हाइरी हिजबुल्लाह की इजराइल न थिंग नबद वाना थोकलबा FPV ड्रोन सिंग असिन येबदा इजरायली टेररिस्ट अदु मथवाई चटखिबनी हाइरी वार एक्सपर्ट सिंग ना इजराइल न $1 बिलियन के अचंग न सेमगत चरुबा मिसाइल इंटरसेप्टर आयरन डोम न चिंगबा एयर डिफेंस पु यामन लाइन सानपोट कुंबा ड्रोन सिंग असिन थोमदतप ngamliba असी 21st सेंचुरी की ओइना लानफम की स्ट्रेटेजी द यामन चाउन होंगलकपा लालोंगनी मसीबु थेंगनबा अराइबो ओइरोइदबना इजरायली सिंगी लोटफम लेरकलरोय हाइना मोटपिनरी ईरान इजरायल की मोसाद अमदी USA की CIA अनिमकी स्पाई ओइरंबा यामन चाउबा हाई प्रोफाइल स्पाई अमा फागतुना सीबगी दंडी पीखरे हाइरी ममिंगना इरफान शकौर जादे कौबा मिशक अदु ngarang ईरान की सुप्रीम कोर्ट पुथोक्तुना केस थेंगनबदा महाक सीबगी दंडी पीबे यारबा मीनी हाइना अरोइब वरेप ताखिबनी हाइरी अदुगा महाकना ईरान की न्यूक्लियर साइट सिंगी अरोनबा ई पाउ कया मोसाद अमदी CIA द सिनरमी हाइबगी प्रूफ कया ईरानियन कोर्ट ईरानियन सरकार की माइकैदगी उथोरखी हाइरी मिडल ईस्ट की इरांग असी ईरान वार लोइरगा अमुक हेन चौथोरप यान लेरे इजराइल की अनोबा एनिमी लेपाक टर्कीना इजराइल की जेनोसाइड
तौबा मियोइबा खुनाई येकनबा नेतन्याहुगुम्बा लीडरसिंगबु मरुप फंगना पृथ्वीदगी मुथत्तुना हिटलरगा लमचट मानबा मियोइसिंगबु दंडी पिनबा सेम सारी हाइबगी खुदम ngasi मियामदा फोंगना उटलखरे टर्की असी नेटोगी मेंबर अमा ओइबदा नतना यामना शक्ति लेबा मिलिट्री पावर अमनी टर्की न ngarang थर्मोबारिक बॉम्ब लिसिंग अमगा चमापन शानबा वेपन साबा कंपनी अमदा ऑर्डर पीखरे हाइरी इजराइल अपुमबदा हाइरिबा बॉम्ब सिंग असी अमुक्तंग हाइथबदा इजरायली क्रिमिनल सिंग लॉटफम लेरोय हाइना कुपना होटलबा मतुंगदा अतमनना बॉम्ब मसिंग लिसिंग अमगा चमापन असी ऑर्डर तौबनी हाइना इंटरनेट तम मियामना हाइनरी मतंग असिदा पाइका न्यूज एनालिसिस की पाव मते खरा मियामदा तहन जबलोय सिनजरे मयामदगी कायननबे याथंग नीजरी।